ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯒꯤ ꯇꯨꯒꯦ ꯇꯧꯕꯗꯨꯗ ꯂꯤꯟꯁꯣꯡꯉꯥꯟꯕ ꯂꯦꯞꯈꯠꯂꯛꯂꯒ ꯇꯨꯒꯦ ꯇꯧꯔꯤꯕ ꯁꯤꯂꯩꯕꯤꯕꯨ ꯉꯥꯛꯄꯤꯔꯛꯏ꯫ ꯁꯤꯂꯩꯕꯤ ꯂꯤꯟꯁꯣꯡꯉꯥꯟꯕꯅ ꯉꯥꯛꯄꯤꯔꯛꯄꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯂꯤꯟꯁꯣꯡꯉꯥꯟꯕꯗꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯁꯤꯂꯩꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯂꯤꯟꯁꯣꯡꯉꯥꯟꯕ ꯁꯤꯂꯩꯕꯤꯕꯨ ꯉꯥꯛꯂꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯂꯨꯀꯥꯁꯟꯗꯤ ꯑꯅꯤꯗꯨꯗ ꯃꯌꯥ ꯀꯥꯔꯒ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ꯫ ꯂꯤꯟꯁꯣꯡꯉꯥꯟꯕꯅ ꯁꯤꯂꯩꯕꯤꯗ ꯃꯨꯟꯅ ꯌꯦꯡꯕꯗꯨꯗ ꯒꯨꯜꯁꯟꯅ ꯊꯨꯒꯥꯏꯔꯛꯏ꯫ ꯏꯇꯣ ꯉꯥꯛ ꯌꯦꯡꯉꯗꯤ ꯌꯥꯔꯦ, ꯁꯤ ꯇꯨꯏꯁꯟ ꯃꯐꯝꯅꯤꯀꯣ, ꯆꯦꯗꯨꯅ ꯎꯔꯒ ꯂꯥꯟꯅ ꯂꯧꯈꯤꯅꯤꯃꯨ꯫ ꯂꯤꯟꯁꯣꯡꯉꯥꯟꯕꯗꯤ ꯒꯨꯜꯁꯟꯒꯤ ꯋꯥꯍꯩꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯂꯗꯨꯅ ꯁꯤꯂꯩꯕꯤꯕꯨ ꯇꯞꯅ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯁꯤꯂꯩꯕꯤ ꯂꯤꯟꯁꯣꯡꯉꯥꯟꯕꯗ ꯌꯦꯡꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯣꯔꯤ, ꯑꯩꯅ ꯈꯣꯡꯐꯝ ꯆꯥꯗꯕꯒꯤ ꯇꯨꯒꯦ ꯇꯧꯕꯅꯤ, ꯁꯥꯎꯅꯨꯀꯣ꯫ ꯂꯤꯟꯁꯣꯡꯉꯥꯟꯕ ꯁꯥꯎꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯂꯛꯏ꯫ ꯁꯤꯂꯩꯕꯤ ꯃꯤꯁꯤꯡꯗꯨꯗ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯕꯦꯟꯁꯇ ꯐꯝꯈ꯭ꯔꯦ꯫ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯤ꯫ ꯕꯦꯝꯃ ꯃꯅꯥꯎꯅꯨꯄꯤꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯂꯒ ꯉꯥꯡꯂꯛꯏ, ꯅꯃꯥ ꯌꯥꯝ ꯊꯛꯄꯒꯤꯅꯤ ꯇꯨꯒꯦ ꯇꯧꯔꯤꯗꯣ, ꯐꯖꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯆꯦ, ꯑꯩꯅ ꯅꯠꯇꯦꯕ, ꯈꯣꯡꯐꯝ ꯆꯥꯗꯕꯩꯅ ꯍꯥꯏꯔꯒ꯫ ꯂꯤꯟꯁꯣꯡꯉꯥꯟꯕꯗꯤ ꯁꯤꯂꯩꯕꯤꯗ ꯂꯣꯟꯅ ꯌꯦꯡꯖꯔꯤ꯫ ꯂꯨꯀꯥꯁꯟ ꯂꯤꯟꯁꯣꯡꯉꯥꯟꯕꯅ ꯃꯁꯤ ꯁꯤꯂꯩꯕꯤꯗ ꯂꯣꯟꯅ ꯌꯦꯡꯕꯗ ꯎꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ, ꯅꯪ ꯑꯩꯈꯣꯏ ꯁꯦꯝꯇꯣꯟꯁꯤ ꯄꯥꯝꯃꯤꯔꯣ? ꯂꯣꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯅꯠꯇꯦꯍꯦ, ꯄꯥꯝꯗꯦꯗ, ꯁꯨꯝ ꯌꯦꯡꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯟꯁꯣꯡꯉꯥꯟꯕ ꯁꯤꯂꯩꯕꯤꯗ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯂꯨꯀꯥꯁꯟꯗꯤ ꯂꯤꯟꯁꯣꯡꯉꯥꯟꯕꯅ ꯃꯁꯤ ꯁꯤꯂꯩꯕꯤꯗ ꯌꯦꯡꯕꯗ ꯎꯕꯗ ꯉꯛꯅ ꯃꯆꯤꯟꯗꯨꯗ ꯁꯣꯜꯂꯤ꯫ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯥꯔꯀꯦꯒꯤꯁꯦ ꯑꯩꯈꯣꯏ ꯁꯦꯝꯇꯣꯟꯁꯦ ꯄꯥꯝꯃꯤ ꯖꯥꯠꯂꯥ? ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯅꯤ꯫ ꯆꯦꯗ ꯆꯪꯉꯛꯇ꯭ꯔꯤꯉꯩꯁꯤꯗ ꯈꯠꯅꯕ ꯍꯧꯖꯤꯟꯒꯦ꯫ ꯂꯨꯀꯥꯁꯟ ꯃꯆꯦ ꯁꯤꯂꯩꯕꯤꯗ ꯈꯠꯅꯕ ꯍꯧꯔꯛꯏ꯫ ꯑꯣꯏ ꯆꯦꯝꯇꯣꯟ ꯑꯐꯥꯎꯕꯤ꯫ ꯁꯤꯂꯩꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯑꯐꯥꯎꯕꯤ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯁꯥꯎꯅ, ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯕ ꯍꯥ? ꯍꯧꯗꯦꯗ, ꯁꯨꯝ ꯀꯧꯕꯅꯤ꯫ ꯑꯗꯣ ꯆꯦꯝꯇꯣꯟꯅ ꯆꯨꯝꯅ ꯁꯨꯝ ꯀꯧꯕ ꯌꯥꯗ꯭ꯔꯕ? ꯑꯩꯕꯨ ꯆꯦꯝꯇꯣꯟ ꯑꯐꯥꯎꯕꯤ ꯀꯥꯏꯅ ꯌꯥꯝ ꯐꯨꯔꯛꯆꯅꯤ꯫ ꯆꯦꯝꯇꯣꯟ ꯐꯥꯎꯔꯤꯗꯨꯗꯤ ꯑꯗꯨꯒꯤ ꯆꯦꯝꯇꯣꯟ ꯑꯐꯥꯎꯕꯤ ꯀꯧꯕꯅꯤ꯫ ꯂꯨꯀꯥꯁꯟ, ꯅꯣꯏ ꯆꯦꯝꯇꯣꯟꯁꯤ ꯄꯤꯛꯏꯅ, ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯤꯔꯣ? ꯃꯥꯟꯗꯦ, ꯀ꯭ꯂꯥꯁ 6 ꯀꯥꯕ ꯃꯤꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯂꯤꯟꯁꯣꯡꯉꯥꯟꯕꯅ ꯁꯤꯂꯩꯕꯤꯗ ꯌꯦꯡꯅ ꯂꯛꯅꯔꯛꯄꯅꯤ꯫ ꯁꯤꯂꯩꯕꯤ ꯂꯤꯟꯁꯣꯡꯉꯥꯟꯕꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯛꯂꯒ ꯈꯨꯝꯂꯛꯏ, ꯅꯪꯗꯤ ꯀꯌꯥꯝ ꯋꯥꯡꯕ ꯃꯤꯅꯣ ꯑꯩꯉꯣꯟꯗ ꯄꯤꯛꯑꯦꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯕꯨꯗꯤ ꯋꯥꯡꯉꯤ ꯀꯩꯅꯣ, 5.5 ꯃꯨꯛ ꯋꯥꯡꯉꯤ꯫ ꯅꯪꯗꯤ ꯄꯤꯛꯄꯅꯤꯅ 5ꯇꯤ ꯌꯧꯔꯝꯃꯔꯣꯏ꯫ ꯑꯣ, ꯅꯪꯒꯤꯁꯦ ꯑꯩꯅ ꯄꯤꯛꯑꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯎꯁꯤꯠꯇꯕ ꯅꯠꯇꯦꯍꯦ, ꯀꯔꯦꯝꯅꯕꯅꯤ꯫ ꯁꯤꯂꯩꯕꯤ ꯂꯤꯟꯁꯣꯡꯉꯥꯟꯕꯅ ꯂꯛꯅꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯕꯦꯟꯁꯇ ꯍꯧꯒꯠꯂꯒ ꯂꯤꯟꯁꯣꯡꯉꯥꯟꯕꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯐꯣꯏꯔꯛꯏ꯫ ꯑꯗꯨꯒ ꯂꯨꯀꯥꯁꯟꯅ ꯈꯥꯝꯗꯣꯔꯛꯏ, ꯆꯦꯝꯇꯣꯟ ꯊꯥꯗꯣꯛꯑꯁꯤ, ꯃꯤ ꯑꯥꯔꯀꯦꯒꯤ ꯃꯁꯝꯗꯣ ꯌꯥꯎꯔꯣꯏ ꯑꯝꯇ꯫ ꯁꯤꯂꯩꯕꯤ ꯃꯅꯥꯎꯅꯨꯄꯥꯅ ꯈꯥꯝꯂꯤꯕꯗꯨ ꯇꯥꯁꯤꯟꯅꯗꯕꯤ ꯂꯤꯟꯁꯣꯡꯉꯥꯟꯕꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯤ꯫ ꯂꯨꯀꯥꯁꯟ ꯁꯤꯂꯩꯕꯤꯅ ꯂꯤꯟꯁꯣꯡꯉꯥꯟꯕꯒꯤ ꯃꯁꯝꯗꯨ ꯐꯣꯏꯕꯗꯨꯗ ꯃꯆꯦ ꯕꯦꯝꯃꯗ ꯌꯦꯡꯂꯒ, ꯆꯦꯝꯆꯥ, ꯑꯅꯤꯁꯤꯝꯇ ꯈꯥꯝꯃꯨ꯫ ꯕꯦꯝꯃ ꯃꯅꯥꯎꯅꯨꯄꯥꯅ ꯈꯥꯝꯃꯨ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯕꯦꯟꯁꯇꯒꯤ ꯍꯧꯒꯠꯂꯛꯂꯒ ꯈꯠꯅꯗꯨꯅ ꯂꯩꯔꯤꯕ ꯑꯅꯤꯗꯨꯕꯨ ꯈꯥꯝꯂꯛꯏ꯫ ꯊꯣꯏ, ꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ, ꯆꯦ ꯂꯥꯛꯑꯒ ꯁꯣꯏꯗꯅ ꯐꯨꯔꯅꯤ, ꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯊꯣꯏ꯫ ꯕꯦꯝꯃ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯂꯤ꯫ ꯁꯤꯂꯩꯕꯤ ꯃꯆꯦꯅ ꯈꯥꯝꯕꯗꯒꯤ ꯂꯤꯟꯁꯣꯡꯉꯥꯟꯕꯒꯤ ꯃꯁꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯕꯦꯟꯁꯇ ꯐꯝꯈ꯭ꯔꯦ꯫ ꯕꯦꯝꯃ ꯂꯤꯟꯁꯣꯡꯉꯥꯟꯕꯗ ꯌꯦꯡꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯤꯟꯁꯣꯡꯉꯥꯟꯕ, ꯁꯥꯎꯅꯨꯀꯣ, ꯑꯩꯈꯣꯏ ꯊꯣꯏꯁꯦ ꯃꯊꯧ ꯌꯥꯝ ꯆꯥꯗꯕꯅꯤ꯫ ꯂꯤꯟꯁꯣꯡꯉꯥꯟꯕ ꯕꯦꯝꯃꯅ ꯍꯥꯏꯔꯤꯗꯨ ꯈꯨꯝꯗꯕꯤ ꯁꯤꯂꯩꯕꯤꯗ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯕꯦꯟꯁꯇ ꯐꯝꯈ꯭ꯔꯦ꯫ ꯕꯦꯝꯃ ꯃꯅꯥꯎꯅꯨꯄꯤꯒꯤ ナꯀꯟꯗ ꯐꯝꯂꯛꯂꯒ ꯃꯅꯥꯎꯅꯨꯄꯤꯗ ꯉꯥꯡꯂꯛꯏ, ꯊꯣꯏ, ꯅꯪꯀꯣ ꯏ ꯁꯨꯝ ꯀꯥꯔꯛꯀꯗꯧꯔꯦ, ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯝ ꯐꯣꯏꯗꯨꯕꯣ? ꯁꯤꯂꯩꯕꯤ ꯃꯆꯦꯅ ꯉꯥꯡꯂꯤꯕꯗꯨ ꯊꯋꯥ ꯁꯥꯗꯅ ꯐꯝꯂꯒ ꯂꯩ꯫ ꯕꯦꯝꯃ ꯃꯅꯥꯎꯅꯨꯄꯤꯅ ꯊꯋꯥ ꯁꯥꯗꯅ ꯐꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯉꯥꯡꯒꯦ ꯇꯧꯕꯗ ꯇ꯭ꯌꯨꯁꯟ ꯑꯣꯖꯥꯗꯨꯅ ꯃꯄꯥꯜꯗꯒꯤ ꯋꯥ ꯉꯥꯡꯂꯛꯏ, ꯑꯩ ꯆꯪꯉꯛꯇ꯭ꯔꯁꯨ ꯅꯁꯥꯅ ꯈꯪꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯔꯦ, ꯑꯩ ꯆꯪꯉꯛꯇ꯭ꯔꯤꯉꯩ ꯍꯦꯛꯇ ꯂꯥꯡꯂꯒ ꯂꯩ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯝ ꯈꯪꯉꯤ ꯑꯣꯖꯥ ꯆꯪꯂꯛꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯂꯥꯡꯂꯝꯕꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨ ꯆꯪꯂꯛꯂꯒ ꯃꯅꯤꯡꯗ ꯂꯥꯛꯂꯤꯕ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯁꯤꯜꯂꯤ, ꯅꯤꯟ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯍꯣꯏ ꯆꯦ꯫ ꯅꯤꯡꯀꯤ ꯁꯤꯂꯩꯕꯤꯒꯤ ꯅꯥꯀꯟꯗ ꯐꯝꯈꯤ ꯑꯗꯨꯒ ꯃꯆꯦꯗ ꯍꯥꯏꯔꯛꯏ, ꯆꯦ, ꯑꯩ ꯁꯤꯗ ꯁꯨꯝ ꯐꯝꯒꯦ꯫ ꯐꯝꯃꯨ꯫ ꯖꯦꯁꯤꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯐꯥꯔꯁꯠ ꯕꯦꯟꯁꯇ ꯐꯝꯂꯤꯕꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ, ꯃꯃꯤꯡꯅ ꯅꯤꯡꯀꯤ, ꯃꯥꯁꯨ ꯅꯣꯏꯅ ꯇꯝꯕ ꯁ꯭ꯀꯨꯜꯗ ꯇꯝꯗꯣꯏꯅꯤ, ꯀ꯭ꯂꯥꯁꯁꯨ ꯃꯥꯟꯅꯒꯗꯣꯏꯅꯤ, ꯃꯥꯒ ꯐ꯭ꯔꯦꯟꯗꯧꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯒꯗꯕ꯫ ꯍꯣꯏ ꯆꯦ, ꯂꯣꯏꯅꯒꯦ꯫ ꯁꯤꯂꯩꯕꯤꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯅꯤꯡꯀꯤ ꯅꯨꯄꯥꯔꯣꯝꯗ ꯌꯦꯡꯕꯗ ꯂꯤꯟꯁꯣꯡꯉꯥꯟꯕ ꯎꯕꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯁꯤꯂꯩꯕꯤꯗ ꯍꯪꯂꯛꯏ, ꯃꯤꯡꯗꯤ ꯈꯪꯗꯦ ꯅꯪꯒꯤ, ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ꯫ ꯁꯤꯂꯩꯕꯤ ꯅꯤꯡꯀꯤꯅ ꯍꯪꯂꯛꯂꯤꯕꯗꯨ ꯃꯉꯣꯟꯗꯅꯤ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯅꯤꯡꯀꯤꯗ ꯍꯪꯂꯛꯏ, ꯍꯪꯉꯣ꯫ ꯅꯤꯡꯀꯤ ꯂꯤꯟꯁꯣꯡꯉꯥꯟꯕꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯁꯤꯂꯩꯕꯤꯗ ꯍꯪꯂꯛꯏ, ꯑꯁꯤ ꯅꯨꯄꯥꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯈꯪꯕ꯭ꯔꯣ?
ꯐꯥꯔꯁ ꯊꯥꯡꯉꯤꯁꯦ ꯈꯪꯉꯤ ꯑꯌꯥ ꯑꯗꯨꯗꯤ ꯃꯃꯤꯡ ꯍꯥꯏꯔꯣ ꯂꯤꯟꯁꯣꯉꯥꯟꯕ ꯀꯧꯕꯅꯤ ꯑꯣ ꯅꯤꯡꯀꯤ ꯂꯤꯟꯁꯣꯉꯥꯟꯕꯗ ꯌꯦꯡꯂꯒ ꯂꯩꯈꯤ ꯁꯤꯂꯩꯕꯤ ꯅꯤꯡꯀꯤꯅ ꯂꯤꯟꯁꯣꯉꯥꯟꯕꯒꯤ ꯃꯤꯡ ꯍꯪꯂꯛꯂꯒ ꯃꯥꯒꯤ ꯍꯪꯂꯛꯇꯕꯗꯨꯗ ꯉꯛꯅ ꯁꯣꯜꯂꯤ ꯈꯣꯏꯅꯣ ꯃꯁꯤꯅ ꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯁꯤꯒꯤ ꯃꯤꯡꯗ ꯉꯒ ꯑꯩꯒꯤ ꯃꯤꯡ ꯍꯪꯉꯛꯇ꯭ꯔꯤꯁꯤꯅ ꯃꯥꯒꯤꯁꯦ ꯂꯤꯟꯁꯣꯉꯥꯟꯕꯁꯤ ꯄꯥꯝꯃꯤ ꯖꯥꯠꯂꯥ ꯁꯤꯂꯩꯕꯤ ꯅꯤꯡꯀꯤꯗ ꯌꯦꯡꯂꯒ ꯂꯩ ꯅꯤꯡꯀꯤꯗꯤ ꯂꯤꯟꯁꯣꯉꯥꯟꯕꯗ ꯌꯦꯡꯂꯤ ꯁꯤꯂꯩꯕꯤ ꯅꯤꯡꯀꯤꯅ ꯂꯤꯟꯁꯣꯉꯥꯟꯕꯗ ꯌꯦꯡꯕꯗꯨꯗ ꯃꯁꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯦ ꯁꯤꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯅꯤꯡꯀꯤꯅ ꯂꯤꯟꯁꯣꯉꯥꯟꯕꯁꯦ ꯄꯥꯝꯕꯒꯤ ꯃꯨꯟꯅ ꯌꯦꯡꯉ ꯂꯩꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯤꯡꯀꯤꯅ ꯂꯤꯟꯁꯣꯉꯥꯟꯕꯗ ꯌꯦꯡꯉꯤꯁꯤ ꯕꯦꯝꯃꯗꯨ ꯅꯤꯡꯀꯤꯗ ꯌꯦꯡꯂꯛꯏ ꯂꯤꯟꯁꯣꯉꯥꯟꯕꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯣꯏ ꯃꯥꯒꯤꯁꯦ ꯂꯤꯟꯁꯣꯉꯥꯟꯕ ꯄꯥꯝꯃꯤ ꯑꯣꯏꯔꯝꯅꯤ ꯅꯠꯇꯦ ꯄꯥꯝꯃꯤꯅ ꯆꯦ ꯑꯅꯤꯗꯨ ꯅꯤꯡꯀꯤꯗ ꯑꯃꯨꯛ ꯌꯦꯡ ꯂꯤꯟꯁꯣꯉꯥꯟꯕꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯇꯨꯏꯁꯟ ꯁꯨꯇꯤ ꯊꯥꯔꯒ ꯅꯨꯄꯤ ꯃꯔꯤꯗꯨ ꯊꯣꯛꯀꯦ ꯇꯧꯕꯗ ꯂꯤꯟꯁꯣꯉꯥꯟꯕꯅ ꯕꯦꯝꯃꯕꯨ ꯀꯧꯔꯛꯏ ꯕꯦꯝꯃ ꯂꯤꯟꯁꯣꯉꯥꯟꯕꯅ ꯀꯧꯔꯛꯄꯗꯨꯗ ꯃꯩ ꯂꯩꯊꯣꯔꯛꯂꯒ ꯈꯨꯝꯂꯛꯏ ꯂꯤꯟꯁꯣꯉꯥꯟꯕ ꯑꯩ ꯀꯧꯕ꯭ꯔꯣ ꯀꯧꯏ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯁꯨꯝ ꯊꯣꯛꯃꯤꯟꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯕꯦꯝꯃ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯥꯏ ꯊꯣꯛꯃꯤꯟꯅꯁꯦ ꯂꯤꯟꯁꯣꯉꯥꯟꯕ ꯕꯦꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯛꯃꯤꯟꯅꯈꯤ ꯃꯣꯏ ꯑꯅꯤ ꯊꯣꯛꯈꯤꯕꯗꯨꯁꯨ ꯁꯤꯂꯩꯕꯤꯅ ꯎꯍꯧꯔꯗꯨꯅ ꯃꯁꯤꯕꯨ ꯇꯥꯟꯅꯔꯛꯂꯒ ꯆꯦ ꯉꯥꯏꯈꯨ ꯑꯩ ꯂꯩꯍꯧꯔꯣ ꯍꯥꯏꯔꯣ ꯀꯩꯅꯣꯅꯦ ꯑꯅꯤꯗꯨ ꯁꯤꯂꯩꯕꯤꯅ ꯀꯧꯔꯛꯄꯗꯨꯗ ꯆꯠꯂꯝꯕꯗꯨ ꯂꯦꯞꯈꯤ ꯁꯤꯂꯩꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯆꯦꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯒ ꯉꯥꯏꯔꯝꯗꯕꯤ ꯆꯠꯀꯦ ꯇꯧꯏꯅꯦ ꯅꯪ ꯍꯨꯟꯗꯣꯡꯒꯦ ꯇꯧꯕ ꯈꯪꯉꯕ ꯁꯤꯂꯩꯕꯤ ꯂꯤꯟꯁꯣꯉꯥꯟꯕꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯛꯂꯒ ꯅꯪ ꯀꯅꯥꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯑꯗꯨꯝ ꯍꯧꯔꯛꯏꯁꯦ ꯑꯩꯔꯣ ꯅꯣꯏ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯀꯩꯅꯣ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯐ꯭ꯔꯦꯟꯅꯤ ꯍꯣꯏꯅꯦ ꯈꯣꯏꯕꯨ ꯃꯣꯆꯥꯒꯤ ꯃꯃꯥꯟꯅꯕꯅꯤꯗꯤ ꯈꯪꯉꯦꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯑꯩꯁꯨ ꯆꯦ ꯆꯠꯂꯁꯤ ꯕꯦꯝꯃ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯂꯛꯏ ꯂꯤꯟꯁꯣꯉꯥꯟꯕ ꯕꯦꯝꯃꯒ ꯊꯪꯅꯅ ꯆꯠꯃꯤꯟꯅꯩ ꯁꯤꯂꯩꯕꯤꯅ ꯃꯇꯥꯏ ꯆꯠꯂꯤ ꯕꯦꯝꯅ ꯃꯌꯥꯏ ꯊꯥꯡꯂꯤ ꯕꯦꯝꯃ ꯂꯤꯟꯁꯣꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅ ꯆꯠꯃꯤꯟꯅꯔꯤ ꯂꯤꯟꯁꯣꯉꯥꯟꯕ ꯀꯣꯂꯦꯖꯇ ꯄꯨꯟꯅ ꯇꯝꯁꯤꯀꯣ ꯆꯦ ꯀꯣꯂꯦꯖ ꯀꯥꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯄ꯭ꯔꯞ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯋꯥꯠꯇ꯭ꯔꯦ ꯀꯩꯅꯣ 12 ꯀꯥꯗꯧꯕꯁꯨ ꯌꯥꯝꯗ꯭ꯔꯦ 12 ꯀꯥꯕ ꯂꯣꯏꯔꯒ ꯀꯣꯂꯦꯖ ꯀꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯗꯨꯁꯨ 12 ꯐꯥꯎꯗꯤ ꯀꯥꯗ꯭ꯔꯤꯗꯅ ꯑꯗꯨꯅ ꯀꯣꯂꯦꯖꯀꯤ ꯋꯥꯗꯣ ꯄꯜꯂꯛꯈꯤꯅꯣ ꯍꯥꯏꯕ ꯁꯨꯝ ꯄꯟꯕꯅꯤꯗ ꯑꯗꯣ ꯂꯤꯟꯁꯣꯉꯥꯟꯕ ꯀꯣꯂꯦꯖ ꯄꯨꯟꯁꯤꯀꯣ ꯌꯥꯏ ꯄꯨꯟꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯩꯕꯤꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯦꯡꯉꯤ ꯁꯤꯂꯩꯕꯤ ꯃꯆꯦꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯑꯍꯨꯝꯗꯨꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯅꯤꯡꯀꯤꯗꯨ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯂꯤꯟꯁꯣꯉꯥꯟꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯣꯝꯒꯤ ꯃꯤꯡ ꯂꯤꯟꯁꯣꯉꯥꯟꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯈꯪꯅꯁꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯂꯤꯟꯁꯣꯉꯥꯟꯕ ꯅꯤꯡꯀꯤꯒꯤ ꯋꯥꯍꯩꯗꯨꯗ ꯁꯤꯂꯩꯕꯤꯗ ꯌꯦꯡꯂꯛꯏ ꯁꯤꯂꯩꯕꯤꯗꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯨꯟꯁꯤꯜꯂꯒ ꯅꯤꯡꯀꯤꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯤꯡꯀꯤꯗꯨꯗ ꯍꯥꯏꯔꯛꯏ ꯋꯥꯔꯧꯕꯤꯅꯣ ꯑꯩꯒꯤꯗꯤ ꯃꯤ ꯂꯩꯔꯤ ꯆꯝꯅ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯣꯏꯅꯁꯤ ꯕꯦꯝꯃ ꯂꯤꯟꯁꯣꯉꯥꯟꯕꯒꯤ ꯅꯨꯡꯁꯤꯅꯕ ꯃꯤ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯂꯤꯟꯁꯣꯉꯥꯟꯕ ꯁꯤꯂꯩꯕꯤꯗ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯤꯡꯀꯤ ꯂꯤꯟꯁꯣꯉꯥꯟꯕꯅ ꯁꯤꯂꯩꯕꯤꯗ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯕꯗꯨ ꯎꯍꯧꯔꯗꯨꯅ ꯁꯤꯂꯩꯕꯤꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯕꯦꯝꯃ ꯅꯤꯡꯀꯤꯗ ꯍꯪꯂꯛꯏ ꯅꯤꯡꯀꯤ ꯅꯪ ꯑꯥꯔꯀꯦꯁꯤ ꯄꯥꯝꯃꯤꯔꯣ ꯅꯠꯇꯦꯗ ꯁꯨꯝ ꯐ꯭ꯔꯦꯟꯗ ꯂꯣꯏꯅꯁꯤ ꯍꯥꯏꯕꯅꯤ ꯑꯣ ꯃꯥꯅꯗꯤ ꯂꯥꯟꯅ ꯂꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯍꯥꯏꯅꯕꯤꯒꯦ ꯁꯣꯝꯁꯦ ꯑꯥꯔꯀꯦꯒꯤ ꯖꯤꯑꯦꯞꯂꯣ ꯕꯦꯝꯃ ꯅꯤꯡꯀꯤꯒꯤ ꯋꯥꯍꯪꯗꯨꯗ ꯉꯛꯅ ꯃꯅꯥꯎꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯁꯤꯂꯩꯕꯤ ꯃꯁꯦꯅ ꯌꯦꯡꯂꯛꯄꯗꯨꯗ ꯅꯤꯡꯀꯤꯗ ꯌꯦꯡꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯀꯩꯅꯣ ꯃꯥꯅ ꯂꯥꯟꯅ ꯂꯧꯈꯤꯕꯗꯨꯗ ꯂꯧꯗꯅꯕ ꯍꯥꯏꯕꯤꯒꯦ ꯍꯥꯏꯔꯒ ꯅꯪꯅ ꯍꯪꯉꯤꯗꯨꯅ ꯁꯨꯝ ꯍꯪꯕꯅꯤ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯤꯗ ꯊꯣꯏ ꯆꯠꯂꯁꯤ ꯁꯤꯂꯩꯕꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯂꯛꯏ ꯕꯦꯝꯃ ꯅꯤꯡꯀꯤꯗ ꯆꯠꯂꯒ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯑꯟꯖꯂꯤꯅ ꯆꯥꯛ ꯊꯣꯡꯂꯤ ꯃꯃꯥꯗꯨ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯂꯛꯂꯒ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨꯗ ꯍꯥꯏꯔꯛꯏ ꯑꯟꯖꯂꯤꯌꯥ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ ꯏꯗꯣꯝꯆꯥ ꯂꯣꯏꯗꯧꯔꯦ ꯂꯣꯏꯔꯗꯤꯅꯦ ꯅꯪꯒꯤ ꯄꯥꯕꯨꯡꯇꯣꯟꯒꯤ ꯍꯥꯟꯅ ꯆꯥꯛꯇꯣ ꯊꯤꯕꯤꯔꯣꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯊꯥꯖ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯥꯖ ꯊꯣꯛꯈꯤꯕꯒ ꯑꯟꯖꯂꯤꯒꯤ ꯃꯃꯥꯗꯨ ꯆꯪꯂꯛꯂꯒ ꯑꯆꯧꯕꯤꯌꯥ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯕ ꯏꯃꯥ ꯊꯣꯏꯒ ꯕꯦꯝꯃꯒꯅ ꯌꯦꯔꯨꯝ ꯆꯥꯅꯤꯡꯉꯦꯅ ꯌꯦꯔꯨꯝ ꯑꯣꯏꯅ ꯇꯧꯔꯤ ꯑꯍꯨꯝꯗꯨꯗꯤ ꯂꯥꯏꯔꯤꯛ ꯄꯥꯈ꯭ꯔꯕ ꯄꯥꯔꯤꯕꯅꯤ ꯐꯔꯦ ꯆꯥꯛꯇ ꯂꯣꯏꯔꯗꯤ ꯅꯪ ꯄꯥꯕꯨꯡꯇꯣꯟꯒꯤ ꯍꯥꯟꯅ ꯊꯤꯕꯤꯔꯣꯀꯣ ꯍꯣꯏ ꯃꯃꯥꯗꯨꯁꯨ ꯊꯣꯛꯈ꯭ꯔꯤ ꯑꯟꯖꯂꯤꯗꯤ ꯆꯥꯛ ꯊꯣꯡꯍꯧꯔꯤ ꯑꯟꯖꯂꯤꯒꯤ ꯃꯄꯥꯗꯨꯅ ꯑꯍꯨꯝꯗꯨꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯔꯥ ꯔꯣꯃꯥꯟꯁ ꯇꯥꯛꯄꯤꯔꯤꯔꯥ ꯈꯪꯗꯦ ꯂꯣꯂꯤ ꯆꯟꯗ꯭ꯔ ꯑꯍꯨꯝꯗꯨꯗ ꯍꯪꯂꯛꯏ ꯅꯣꯏ ꯑꯍꯨꯝ ꯅꯨꯄꯥ ꯀꯣꯏꯕ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯀ꯭ꯂꯥꯁ ꯀꯌꯥꯗꯤ ꯀꯣꯏꯅꯤ
ꯄꯥꯕꯨꯡꯆꯥ ꯑꯩꯗꯤ ꯀꯣꯂꯦꯖ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯅꯨꯄꯥ ꯀꯣꯏꯔꯣꯏ ꯃꯣꯏ ꯑꯅꯤꯗꯤ ꯈꯪꯗꯦ ꯕꯦꯝꯃ ꯕꯨꯡꯉꯣꯆꯥ ꯊꯣꯏꯗꯤ ꯀꯣꯂꯦꯖ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯀꯣꯏꯔꯣꯏ ꯍꯥꯏ ꯅꯣꯏ ꯑꯅꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯀꯣꯏꯒꯗꯧꯔꯤꯕ ꯄꯥꯕꯨꯡꯆꯥ ꯑꯩꯗꯤ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤꯐꯥꯎ ꯀꯣꯏꯔꯣꯏ ꯍꯥꯏꯔꯛꯂꯒ ꯀꯣꯏꯅꯤ ꯄꯥꯕꯨꯡ ꯑꯩꯗꯤ ꯆꯦꯝꯇꯨꯅ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯤꯐꯥꯎ ꯑꯩꯁꯨ ꯅꯨꯄꯤ ꯀꯣꯏꯔꯣꯏ ꯑꯗꯣ ꯄꯥꯕꯨꯡꯆꯥꯗꯤ ꯀ꯭ꯂꯥꯁ ꯀꯌꯥꯗꯒꯤ ꯃꯃꯤꯒ ꯀꯣꯏꯅꯔꯛꯀꯦ ꯑꯅꯤꯗꯨ ꯁꯤꯂꯩꯕꯤꯒꯤ ꯋꯥꯍꯪꯗꯨꯗ ꯅꯣꯛꯄ ꯈꯥꯡꯂꯤ ꯂꯧꯂꯤꯆꯟꯗ꯭ꯔ ꯃꯆꯥ ꯑꯍꯨꯝꯗꯨꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯈꯪꯗꯦꯗ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯍꯣꯡꯕꯅꯤ ꯇꯥꯃꯣ ꯑꯉꯥꯡꯗꯣ ꯂꯥꯏꯔꯤꯛ ꯇꯥꯛꯀꯦꯗꯤ ꯍꯥꯏꯗꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯂꯨꯀꯥꯁꯟꯒꯤ ꯃꯃꯥꯅ ꯊꯣꯡꯖꯤꯟꯄꯥꯟꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯁꯤꯂꯩꯕꯤ ꯂꯩꯁꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯃꯥ ꯆꯧꯕꯤꯗꯨꯗ ꯍꯥꯏꯔꯛꯏ ꯃꯃꯤ ꯄꯥꯕꯨꯡꯆꯥꯅ ꯍꯥꯏꯅꯤ ꯃꯃꯤꯒ ꯄꯥꯕꯨꯡꯒꯁꯦ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯂꯨꯍꯣꯡꯉꯦ ꯍꯥꯏꯕ ꯂꯩꯁꯅꯥ ꯁꯤꯂꯩꯕꯤ ꯋꯥꯗꯨꯗ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯂꯒ ꯍꯅꯨꯊꯪꯁꯤꯗꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯗ ꯏꯔꯥꯡ ꯇꯝꯕꯤꯅꯨꯈꯤ ꯏꯔꯥꯡ ꯇꯝꯕꯤꯕ ꯅꯠꯇꯦꯅꯦ ꯁꯨꯝ ꯍꯥꯏꯕꯅꯤꯅꯦ ꯇꯥꯃꯣ ꯑꯉꯥꯡꯗꯣ ꯔꯣꯃꯥꯟꯁ ꯇꯥꯛꯄꯤꯗꯣ ꯑꯣꯏꯔꯒꯗꯤ ꯍꯧꯒꯠꯄꯤꯔꯣ ꯑꯩ ꯇꯥꯛꯍꯧꯔꯒꯦ ꯌꯥꯔꯤꯗ ꯃꯃꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯄꯥꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯄꯥꯖꯔꯣ ꯑꯗꯨꯗꯤ ꯀꯣ ꯑꯅꯤꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯍꯨꯝꯗꯨꯗꯤ ꯂꯥꯏꯔꯤꯛ ꯄꯥꯍꯧꯔꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯃꯆꯦꯅ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯗꯒꯤ ꯑꯍꯨꯝꯗꯨ ꯂꯥꯏꯔꯤꯛ ꯈꯨꯝꯖꯤꯜꯂꯝꯂꯒ ꯆꯥꯛ ꯆꯥꯕ ꯀꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯟꯖꯂꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯀꯠꯂꯤ ꯅꯤꯡꯊꯦꯝꯗꯨ ꯃꯥꯙꯕꯇꯨꯗ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯔꯤ ꯑꯟꯖꯂꯤ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯄꯥꯕꯨꯡꯇꯣꯟ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ ꯂꯥꯏ ꯀꯠꯅꯕ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯂꯣꯏꯔꯒ ꯌꯨꯝꯗ ꯂꯥꯛꯑꯣꯀꯣ ꯑꯩ ꯆꯥ ꯍꯩꯔꯝꯃꯒꯦ ꯍꯣꯏ ꯑꯟꯖꯂꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯟꯖꯂꯤ ꯆꯪꯈꯤꯕꯒ ꯅꯤꯡꯊꯦꯝ ꯃꯆꯥꯅꯨꯄꯤ ꯇ꯭ꯋꯤꯟꯁ ꯑꯅꯤꯗꯨꯕꯨ ꯀꯧꯔꯤ ꯊꯣꯏ ꯕꯦꯝꯃ ꯃꯁꯤ ꯑꯉꯥꯡ ꯑꯅꯤꯁꯤ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯍꯧꯒꯠꯇ꯭ꯔꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯕꯣꯔꯗꯤꯡꯗ ꯊꯝꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯊꯝꯃꯗꯧꯔꯤꯕꯅꯤꯅꯦ ꯍꯧꯗꯣꯔꯛꯎ ꯑꯉꯥꯡ ꯑꯅꯤꯗꯣ ꯍꯣꯏ ꯊꯥꯖ ꯃꯆꯥꯅꯨꯄꯤ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ ꯊꯣꯏ ꯕꯦꯝꯃ ꯇꯥꯕ꯭ꯔꯥ ꯍꯧꯒꯠꯂꯨꯁꯦ ꯅꯪꯒꯤ ꯄꯥꯕꯨꯡꯅꯅꯦ ꯂꯥꯛꯑꯣ ꯍꯥꯏꯍꯧꯔꯕꯅꯤꯅꯦ ꯍꯩ ꯑꯅꯤꯗꯨ ꯃꯃꯥꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯍꯧꯒꯠꯂꯛꯏ ꯁꯤꯂꯩꯕꯤ ꯍꯀꯥꯝ ꯆꯜꯂꯒ ꯃꯃꯥꯗꯨꯗ ꯍꯪꯂꯛꯏ ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯏꯕꯥꯅꯤ ꯀꯧꯔꯤꯗꯨꯕꯨ ꯃꯃꯥ ꯂꯥꯏꯒꯤ ꯊꯕꯛꯀ ꯌꯥꯎꯔꯨꯆꯣ ꯃꯤꯒꯤ ꯎꯁꯣꯞ ꯂꯩꯕꯅꯤꯅꯦ ꯍꯣꯏ ꯃꯃꯥ ꯆꯦ ꯕ꯭ꯔꯁ ꯇꯧꯔꯨꯔꯁꯤ ꯑꯅꯤꯗꯨꯁꯨ ꯋꯥꯁꯔꯨꯝ ꯆꯪꯈ꯭ꯔꯦ ꯃꯃꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯗ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ ꯂꯤꯟꯁꯣꯉꯥꯟꯕꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯒ ꯈꯠꯅꯔꯤ ꯌꯥꯃꯨꯡꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯨꯗꯤꯡꯒꯤ ꯅꯣꯛꯃꯤ ꯑꯗꯨꯝ ꯇꯧꯏꯗꯣ ꯏꯅꯝꯁꯤ ꯊꯦꯡꯅꯔꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯀꯥꯏꯗꯅ ꯅꯝꯁꯤꯅꯣꯃꯤ ꯆꯨꯝꯅ ꯁꯨꯝ ꯅꯣꯛꯆꯕꯅꯤ ꯃꯔꯝ ꯂꯩꯇꯅ ꯅꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯌꯥꯝꯕꯨꯡꯅ ꯅꯣꯛꯂꯤꯗꯣ ꯏꯅꯝꯁꯤ ꯃꯁꯛ ꯐꯖꯕ ꯎꯔꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯒꯦ ꯏꯅꯝꯁꯤꯗꯣ ꯌꯥꯝꯕꯣꯡ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯑꯩꯗꯤ ꯏꯅꯝꯁꯤ ꯑꯣꯏꯗꯣꯏꯗꯣ ꯂꯤꯟꯁꯣꯉꯥꯟꯕ ꯃꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥꯗꯨꯗ ꯃꯈꯣꯡ ꯃꯦꯠꯂꯒ ꯌꯦꯡꯂꯒ ꯁꯣꯅꯤꯌꯥꯗꯤ ꯃꯕꯨꯡꯗꯨꯗ ꯃꯤꯆꯤ ꯈꯠꯆꯤꯜꯂꯛꯏ ꯁꯤꯂꯩꯕꯤ ꯕꯦꯝꯃ ꯃꯥꯟꯗꯣꯞꯇꯨꯗ ꯎꯁꯣꯞꯀꯤ ꯊꯕꯛ ꯌꯥꯎꯔꯤ ꯂꯨꯀꯥꯁꯟ ꯃꯆꯦ ꯁꯤꯂꯩꯕꯤꯗ ꯈꯠꯅꯕ ꯍꯧꯔꯛꯏ ꯆꯦꯝꯇꯣꯟ ꯍꯣꯔꯦꯟ ꯁ꯭ꯀꯨꯜꯗ ꯑꯥꯔꯀꯦꯒꯅꯦ ꯈꯠꯅꯧꯀꯣ ꯑꯩ ꯌꯦꯡꯂꯒ ꯂꯩꯒꯦꯕ ꯅꯣꯏ ꯑꯥꯔꯀꯦꯗꯣ ꯃꯁꯝ ꯐꯣꯏꯗꯣꯏꯅꯦ ꯉꯁꯤꯗꯤ ꯃꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪꯅ ꯏꯕꯥꯒꯤ ꯃꯁꯝ ꯐꯣꯏꯗꯣꯏꯕ ꯅꯣꯏ ꯅꯠꯇꯨ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯉꯝꯗꯦ ꯃꯄꯥꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯤꯔꯗꯨꯅ ꯇꯨꯃꯤ ꯂꯩꯈ꯭ꯔꯦ ꯂꯨꯀꯥꯁꯟꯁꯨ ꯃꯁꯤꯅ ꯇꯨꯃꯤ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣꯅ ꯉꯛꯅ ꯌꯦꯡꯂꯛꯄꯅꯤ ꯅꯤꯡꯊꯦꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯑꯍꯨꯝꯗꯨꯗ ꯍꯥꯏꯔꯛꯏ ꯅꯣꯏ ꯑꯍꯨꯝ ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯂꯣꯏꯁꯤꯜꯂꯨꯔꯣ ꯌꯥꯔꯦ ꯑꯍꯨꯝꯗꯨ ꯀꯤꯔꯨꯛ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯝꯂꯝꯂꯒ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯁ꯭ꯀꯨꯜꯗꯅꯤ ꯂꯤꯟꯁꯣꯉꯥꯟꯕꯒ ꯒꯨꯜꯁꯟꯒ ꯂꯨꯀꯥꯁꯟ ꯉꯥꯏꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯪꯂꯛꯏ ꯏꯇꯥꯎ ꯑꯅꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯑꯅꯤꯗꯨ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯤꯟꯁꯣꯉꯥꯟꯕꯅ ꯍꯪꯂꯛꯏ ꯍꯪꯉꯨ ꯌꯥꯅꯤ ꯁ꯭ꯀꯨꯜꯁꯤꯗ ꯊꯣꯏ ꯀꯧꯕ ꯃꯤ ꯌꯥꯎꯕ꯭ꯔꯣ ꯑꯅꯤꯗꯨ ꯅꯨꯄꯥꯗꯒꯤ ꯋꯥꯍꯪꯗꯨꯗ ꯉꯛꯅ ꯌꯦꯡꯅꯩ ꯒꯨꯜꯁꯟ ꯃꯤꯗꯨꯗ ꯍꯪꯂꯛꯏ ꯊꯣꯏ ꯍꯥꯏꯁꯦ ꯃꯤ ꯃꯃꯤꯡ ꯑꯁꯦꯡꯕꯔꯣ ꯅꯤꯛꯅꯦꯝꯅꯤ ꯊꯣꯏ ꯍꯥꯏꯁꯦ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯁꯤꯂꯩꯕꯤ ꯀꯧꯕꯅꯤ ꯂꯤꯟꯁꯣꯉꯥꯟꯕ ꯅꯨꯄꯥꯗꯨꯅ ꯁꯤꯂꯩꯕꯤ ꯍꯪꯂꯛꯄꯗꯨꯗ ꯈꯝꯕꯟꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯅꯨꯄꯥꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯁ꯭ꯀꯨꯜꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯤꯂꯩꯕꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯁꯤꯂꯩꯕꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯁꯤꯂꯩꯕꯤꯕꯨ ꯀꯧꯔꯤ ꯊꯣꯏ ꯅꯨꯄꯥꯗꯨ ꯁꯤꯂꯩꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯂꯤꯟꯁꯣꯉꯥꯟꯕꯗꯤ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ